ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 10 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯅꯍꯥꯔꯣꯜ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯂꯥꯛ 12 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯃꯔꯝꯁꯤ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯇꯕ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅꯅꯤ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯊꯦꯡꯅꯕ ꯌꯥꯅ ꯂꯩꯔꯤ꯫ ꯄꯥꯕꯨꯡ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯈꯤꯒꯦ꯫ ꯆꯠꯊꯨꯝꯕꯤ ꯆꯠꯂꯣ ꯂꯥꯛꯑꯣ ꯁꯤꯁꯦ ꯃꯃꯜ ꯀꯌꯥ ꯑꯣꯏꯕꯤꯔꯕꯅꯣ? 1,400ꯅꯤ 1,500 ꯂꯧꯕ ꯌꯥꯅꯤ꯫ ꯏꯅꯦ ꯍꯣꯏꯅ ꯍꯥꯏꯕ ꯐꯅꯦꯛꯇꯣ ꯁꯤꯗ ꯂꯩꯔꯦ꯫ ꯅꯪꯒ ꯊꯦꯡꯅꯕ ꯐꯔꯦꯗ꯫ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯅꯦ ꯍꯣꯏꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕ ꯐꯅꯦꯛꯇꯣ ꯂꯣꯏꯔꯕꯅꯦ꯫ ꯅꯪꯒꯤꯁꯤꯕꯨ ꯀꯌꯥ ꯌꯣꯜꯂꯤꯅꯣꯅꯦ? ꯏꯅꯦ ꯑꯁꯪꯕꯁꯤꯅ 250ꯅꯤ ꯑꯗꯨꯒ ꯑꯉꯥꯡꯕꯁꯤꯅ 100ꯅꯤ꯫ ꯁꯦ ꯂꯨꯄꯥ 500 ꯄꯨꯈ꯭ꯔꯣ꯫ ꯏꯆꯟ, ꯆꯤꯆꯦꯅꯦ ꯕꯕꯥꯒꯤ ꯒꯨꯂꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯁꯦ ꯑꯁꯤꯃꯒ ꯂꯩꯔꯛꯑꯒꯦ꯫ ꯑꯁꯦꯡꯕꯩꯔꯣ ꯆꯦ? ꯑꯁꯦꯡꯕꯅꯦ꯫ ꯁꯥꯇꯣꯝꯕꯤꯒꯤ ꯕꯦꯛ ꯂꯩꯅꯕꯒꯤ ꯁꯦꯟꯕꯨ ꯁꯨꯔꯕꯅꯦ ꯅꯪꯕꯣ? ꯕꯦꯛ ꯂꯩꯕ ꯐꯥꯎꯗꯤ ꯀꯣꯟꯅꯔꯅꯤꯌꯦ ꯕꯕꯥ꯫ ꯏꯄꯥꯒꯤ ꯍꯛꯆꯥꯡꯁꯤꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯛꯄꯁꯤꯗ ꯏꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯀꯔꯤꯃꯠꯇ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯩꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯕꯕꯥ ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ꯫ ꯕꯕꯥꯅ ꯍꯌꯦꯡꯋꯥꯏ ꯅꯥꯕ ꯐꯔꯛꯑꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ꯫ ꯑꯗꯨꯗꯤꯅꯦ ꯏꯆꯟ, ꯕꯕꯥꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯣ꯫ ꯆꯤꯆꯦꯁꯨ ꯅꯪꯒꯤ ꯕꯦꯛꯇꯣ ꯂꯩꯕꯤꯔꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯆꯦ꯫ ꯕꯕꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯣ꯫ ꯁꯥꯇꯣꯝꯕꯤ, ꯅꯁꯤꯅ ꯍꯣꯔꯦꯟ ꯅꯪꯒꯤ ꯕꯦꯛꯁꯨ ꯂꯩꯔꯛꯑꯅꯤ, ꯏꯄꯥꯒꯤ ꯑꯋꯥꯠꯄ ꯀꯨꯂꯤꯁꯨ ꯂꯩꯔꯛꯑꯅꯤꯀꯣ꯫ ꯁꯤ ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ꯫ ꯑꯧ ꯌꯥꯅꯤ꯫ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ, ꯌꯥꯔꯒꯗꯤ ꯑꯩꯁꯦ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯈꯤꯇꯪ ꯊꯨꯕꯤꯌꯨꯕ꯫ ꯍꯤꯗꯥꯛꯁꯤꯗ ꯂꯩꯔꯦ꯫ ꯄꯨꯟꯅ ꯀꯌꯥ ꯇꯥꯔꯒꯦ? ꯄꯨꯟꯅ 1,100 ꯇꯥꯔꯦ꯫ ꯑꯩ ꯋꯥꯂꯦꯠ ꯇꯥꯍꯧꯔ ꯃꯥꯟꯅꯦ꯫ ꯌꯥꯔꯒꯗꯤ ꯁꯦꯜꯗꯣ ꯀꯣꯟ ꯄꯤꯖꯔꯒꯦ, ꯍꯤꯗꯥꯛꯁꯤ ꯄꯨꯖꯈ꯭ꯔꯒꯦ꯫ ꯑꯁ ꯑꯗꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ, ꯀꯦꯁ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯣ꯫ ꯑꯁ, ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ꯫ ꯋꯥꯔꯧꯕꯤꯔꯅꯨ, ꯃꯗꯨꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ꯫
ꯍꯜꯂꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ ꯀꯦꯁ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯣ ꯍꯤꯗꯥꯛꯀꯤ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯑꯧ ꯌꯥꯅꯤ ꯌꯥꯅꯤ ꯁꯤ ꯄꯥꯏꯕꯤꯔꯣ ꯗꯗꯥ ꯗꯗꯥ ꯗꯗꯥꯒꯤ ꯍꯤꯗꯥꯛꯇꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯍꯤꯗꯥꯛꯇꯨꯔꯣ ꯃꯥꯅꯦ ꯁꯦꯜꯗꯤ ꯌꯥꯔꯅꯤ ꯗꯗꯥꯒꯤ ꯑꯊꯨꯕꯗꯣ ꯁꯤꯖꯤꯟꯅꯕꯤꯔꯨꯔꯣ ꯏꯆꯜꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯗꯤ ꯂꯤꯛꯂꯥꯏ ꯀꯧꯏ ꯅꯝꯕꯣꯜ ꯐꯩꯖꯤꯡꯗꯒꯤꯅꯦ ꯐꯔꯦ ꯑꯩ ꯀꯣꯟꯅ ꯂꯥꯛꯆꯔꯒꯦ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯗꯗꯥ ꯆꯦ ꯑꯩꯒꯤ ꯕꯦꯛꯇꯤ ꯅꯪꯒꯤ ꯕꯦꯛꯇꯣ ꯉꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦꯀꯣ ꯉꯔꯥꯡꯁꯨꯅꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯅꯪ ꯆꯥꯎꯕ ꯍꯣꯏꯒ ꯁꯥꯟꯅ ꯂꯩ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯧꯅ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯆꯦ ꯑꯦ ꯇꯨꯅꯤꯀꯣ ꯁꯦ ꯁꯤꯅ ꯅꯪ ꯂꯧꯔꯣ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯏꯆꯟ ꯊꯦꯡꯛ ꯌꯨ ꯅꯍꯥꯟ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯒꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦ ꯁꯤ ꯑꯩꯒꯤ ꯀꯥꯔꯗꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯌꯥꯎꯅꯤꯡꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ